Iran amadi Israel ki marakta hojik kari chathari masigi update matek amatang update khara lai yamnamak important ni amadi Iran amadi Israel ki marakta oikhre oigadauri haipo phom se mayamna khannarai cherak asida hojik yamna important oiba pau nom nini mamaga thoki maldi Israel ki makoi ki yamna chawrba Mossad ki chief adra hai ki bani maldi Iran da makoi ki nuclear facilities makoi na tauri purmak ase masida thajab leite masi at anyhow masigi se aikoi na thatkadabani amasung masigi thatpagidamakta even America na mathau tarati Iran da bom tawgadabani haipau haikrabani aduga Iran na makoi gi chawkhalakliba khuchu khulai yanama gathering tawrakliba amadi missile amase amkana sagalakliba masi purmak se treat ni haituna Iran da makoi na attack tawbugi hamna kanna plan tawringai cherak asida ngasi Iran da ki amna chawba news am thorakli maldi Iran dagi makoi gi city main cities khara yam important location strategy war ki adugo ofam dagi ballistic missile mayam test tawkre equal time da amak tata missile mayam test tawkibani hairi masi Israel na Iran da kari tawrakani haibagi khangdringai cherak asida Iran na masi utpo oiramgani hainari madudi aikhoida silai asum tauri amati masina khoi yengu madudi henjelakpagi wakal khanganu ayingba matamsida sagat hanbagi adugumba mong amala kadori pra haibsi yamna kanna hainare Iran da hujika makhoi ki missile sing ase yamna strong amati hana laramba missile hana utkiba amadi mahau tanglaba adugumba missile sing na tesini wadagi hena strong oiraba adugumba missile kya test tawkre sini Iran ki western amadi central dagi makhoi gi manungda makhoi gi territory manungda test tawrgi yengbani amasung masigi test asidagi middle east ta angakpagi noksit ama sit kresini even Israel manungdani madudi makhoi yamna chawba preparation ma lauri haibasi takpani aduga Iran ki makhoi gi news agency singna mention tawri madudi Iran ki manungda makhoi large mongda makhoi ki military drill pangthokli haidra military drill Iran manungda pangthokba masiga loina missile su makhal mathel ki missile su makhoi test toba masina takpadi Iran phajana preparation laure makhoi na preparation lauri se masi chumna ki lobo eram loi maramdi makhoi da treat ama leire makhoi da amaka second war ase oirakpa yai Israel na torakpa yai haibisi kibadagi makhoi preparation lobo oikani haibisi confirm ni masi singa siamna hot pawni middle east ki maramdi Iran ase hojik target tani gun point leibukumbani Israel ki masigi maram yam lei maramdi asomda Lebanon ta Hezbollah sing chu khuchukulai yam kan thagul haibna haibada makhoi chu khuchukulai thadoktre amasung khuchukulai thadoktre se masi Iran na thangbanani aduga Houthi kanglup su makhoi gi khuttagi lakpa ngaktani aduna Iran ase soidana thattabi yati haibisi ko kalondani Iran da yam chorbe ta kamoy rakpe ai ko andak marak asidi yam phibam chati hairi amrom de Israel yam hot ni ngasi su makoina anaubo mongda announcement tawkre madudi 19 mafamda 19 blocks buildings oi mare masi west bank ta makoi ki Jews ki anauba masi leifam chafam oirakani haitona west bank ase takhai ba amati masi occupy tawbugi yamda kanna hot narakli asomda Turkey amati Israel ki marakta su yamna hot ni matam amadagi Turkey amati Greece ki marakta masi yanadaba lay amati Greece amati Turkey ki marakta war oikidori pra haidura leiba mayam yawkrabani handak cherak asida Israel da Turkey Israel da Greece ne Cyprus ne amati Israel ki makoi gi joint convention of meeting ama tawki sini makoi Eastern Mediterranean Ocean asin ta Turkey Greece amati Cyprus ka thangdari se masida yamna strong hold oibagidamukta Israel Cyprus amati Turkey Israel Cyprus amati Greece makoi se pulaga makoi kuchukulai se punna country ahum asigi masi Turkey defend tawbagi Iran defend tawbagi Middle East lepa atai country se makoina amani atopa sina amani dana masida open khanglabani kana kano tawdari se asina Israel su makhoi ki strong oina pa mafam khuding jam kana hot narakli masi purma se Turkey ka war tangdarak pakini hairi asum haidra Middle East ta nomu ki development ase war ki development ase oirakli somda Israel na makhoi ki expansion ase lep tana pagam kana hot ni handak marak asida Syria da su yamna kana attack tawkrabani masida ISI ki mafamdani haiduna masida siba yawkrabani amasiga loinana amaka Syria manungdasu makhoi ki kalupsing ase amaka thongbaina lepte hoji Gaza da lepte adugi matungda amaka Iran ga tension ase wide oirakli asomda Turkey amati Israel makoi asisu amaka yekna thinnabagi mong oirakli aduna tapma tawraga masida Middle East race ki phibam leiti hoji pawta race ki phibam amata leiti aduna karamba matamda amuk pokhairakadar makhangde Turkey amati
इजराइल की मरक्ता ओइखिबि याई मसीगी ममांगदा इरान अमदी इजराइल की मरक्ता ओइरगनी हाइबसिदि याम कन्ना हाइरे मरमदी हॉटनी साइड अनिमक्तुसु याम कन्ना प्रिपरेशन लौनबगी वाफम मेंशन तौरी हजि पावगी पाव मतुगिना